Chahi manga dagina mapal faubugi manungda leiba angang million chahum marifutara overweight oiba thengnare amadi madugi manungda million chama marifunipal di obesity category da challi haina World Health Organization gi global guidelines na nungnangba phongdurakli matamgi matung inna lakpa ohongba singi manungda junk food singi advertising kan khalakpa amasung maji oiba chinjak chabugi mahut junk food na hena pamnarakpadagi angang oiringaida ka hena noiba amasung lumba henbagi chang khangwangwang khalakli Masima khwaidagi chawba public health crisis singi manungda ama oiri angang oiringaidagi ka henna noibana angang sing adu diabetes thamoigi laina amadi atei chronic disease sing nahalaknabagi khwaidagi chawba maram ama oiri World Health Organization gi guideline aduna hai ngasidi aikhoigi akoibada chini thum amadi fat ki chang wangna yawba ultra processed tawraba chinjak kaya marangkai na fangle fatraba chinjak sing ase television yawna digital media amadi school environment tawba paktakna promote tawri masina maram oiraga angang singi punsiga loinagadaba chakcha yuthakta ahongba kaya lakhanbadana tana chahi nongna noiba hengathali asigumba khudongchadaba sing ase thokhandanaba WHO na tongan ba lebak singi lengakta angang singda machi oidaba chinjak sing school gi akoibada marketing tawba thingdanaba khangan kiba leire masigi mathakta chinjak sing asigi level da mayek sing ne iduna mama mapa oiba sing na afaba chinjak pisanabagi option adu pinanabasu khangan kre school sing nasu angang singda machi oiba school meal pisaba thaknaba afaba ising fanghanba amadi chang naina sajal tohonbagi tangai fadaba lei ngasidi chahi nauriba angang singda thengnariba obesity ki problem ase senjaw paiba lebak sing khaktagi oiraktre low amsung middle income da leiba lebak singda su angang singda obesity ki problem paktaknana thengnarakle asigumba lebak sing asida machi oiba chinjak chaba fangdabagi khudong chadaba mayuk naringaida fatraba chinjak sing ase yamna laina amadi hongna fanghallakli hiram ase matangda mari leinaba khudingmakna matam chana mityeng changhaudrabadi achoba khudong chadaba kaya mayuk naraklagani angang oiringaida masamau fana thamnanaba hotnahobana punsi chupa loinagadaba laina kaya lakadabadagi ngakthokpa ngamhali hainasu World Health Organization na makatana cheksinwa thamlakli